ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯦꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ 153 ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯁꯨ ꯇꯥꯁꯤꯟꯕꯤꯌꯨ ꯈꯪꯖꯤꯟꯕꯤꯌꯨ ꯇꯥꯗ꯭ꯔꯤꯕꯁꯤꯡꯅ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯐꯕꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕꯁꯤꯡ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ ꯍꯥꯏꯋꯦ ꯑꯃꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯝꯃꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯤꯑꯣꯏ 3 ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯔ ꯊꯨꯅ ꯀꯥꯈꯠꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯕꯒ ꯒꯥꯔꯤ ꯊꯧꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯊꯧꯔꯤ ꯑꯃ ꯊꯨꯗꯨꯅ ꯒꯥꯔꯤ ꯊꯧꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯇ ꯂꯥꯛꯁꯤꯟꯗꯨꯅ ꯇꯨꯡꯗ ꯐꯝꯂꯤꯕ ꯃꯈꯣꯏ 2 ꯑꯃꯗꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯑꯗꯨꯒ ꯃꯈꯣꯏ 3 ꯆꯪꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯁꯤꯕꯗꯨ ꯂꯝꯍꯥꯡ ꯑꯃꯗ ꯍꯨꯟꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤ ꯂꯩꯐꯝ ꯑꯃꯗ ꯌꯣꯟꯗꯨꯅ ꯅꯨꯄꯥ 3 ꯑꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯄꯤꯔꯤꯕ ꯃꯃꯜꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯔꯔꯣꯏ ꯑꯩ ꯈꯛꯇꯅꯤꯀꯣ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯄꯤꯔꯤꯕ ꯍꯥꯏꯕꯁꯦ ꯌꯥꯔꯦ ꯆꯠꯂꯣ ꯄꯩꯁꯥꯁꯤ ꯄꯨꯔꯣ ꯑꯗꯨꯒꯅꯦ ꯀꯔꯤꯝꯇ ꯋꯥꯔꯨꯔꯒꯅꯨ ꯄꯨꯂꯤꯁꯅꯒ ꯈꯪꯕ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ ꯄꯩꯁꯥꯗꯨ ꯄꯨꯔꯦꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯑꯁꯨꯝꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯐꯪꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯥꯏ ꯀꯥꯔꯗ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯣꯛ ꯀꯗꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯃꯔꯣꯝꯗ ꯑꯁꯣꯛꯀꯤ ꯃꯌꯨꯝꯗ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯂꯤꯁꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯏꯔꯝꯕ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯇꯦꯡꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯕ ꯃꯤꯑꯣꯏ 2ꯗꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯤ ꯀꯩꯂꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛꯇꯤ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯀꯩꯂꯥꯁ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯀꯩꯂꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯇꯦꯛꯁꯤ ꯊꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯈꯛ ꯐꯪꯈꯤ ꯏꯟꯐꯣꯔꯃꯔ ꯀꯌꯥ ꯊꯥꯗꯣꯛꯈꯤ ꯑꯃꯗꯤ ꯀꯩꯂꯥꯁ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯈꯤ ꯇꯦꯛꯁꯤ ꯊꯧꯕ ꯀꯩꯂꯥꯁ ꯀꯧꯕ ꯃꯤ ꯑꯃ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯟꯐꯣꯔꯃꯔ ꯀꯌꯥꯅ ꯍꯪꯈꯤ ꯑꯗꯨꯕు ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯃꯔꯣꯝꯗ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯑꯃ ꯊꯥ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯝꯍꯥꯡ ꯑꯃꯗ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯃ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯤꯑꯣꯏ 2ꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯇ ꯊꯧꯔꯤ ꯂꯥꯛꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯃꯥꯏꯗ ꯅꯨꯡꯗꯨꯝ ꯑꯃꯅꯁꯨ ꯁꯨꯒꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯁꯀꯔ ꯄꯇꯦꯜ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤ ꯑꯃꯅꯤ ꯃꯍꯥꯛ ꯃꯤꯉꯣꯟꯗ ꯁꯦꯜ ꯁꯥꯟꯗꯣꯛꯄ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯦꯛꯁꯤ ꯀꯌꯥꯃꯔꯨꯝ ꯁꯥꯟꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯤꯈꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯍꯟꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ ꯃꯃꯥꯏ ꯑꯗꯨ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯄꯨꯂꯤꯁꯅ ꯃꯁꯥ ꯃꯊꯟꯇ ꯑꯦꯛꯁꯤꯗꯦꯟꯠꯒꯨꯝꯕ ꯊꯣꯛꯂꯛꯑꯝꯕ ꯌꯥꯏ ꯑꯁꯨꯝꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯧꯈꯤꯕ ꯒꯥꯔꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄ ꯑꯁꯤꯒꯤ ꯂꯤꯈꯨꯟꯗꯤ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯊꯧꯗꯣꯛ ꯑꯁꯤ ꯏꯪ 2013ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯁꯣꯛ ꯀꯗꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯊꯥ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯆꯍꯤ 5 ꯏꯪ 2015ꯗ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯗꯤ ꯂꯥꯛꯀꯗꯕ ꯆꯍꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯨꯝꯕꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯇꯦꯛꯁꯤ ꯊꯧꯔꯒ ꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯁꯦꯟꯊꯣꯛ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯉꯝꯗꯕꯒꯤꯅꯤ ꯁꯣꯏꯗꯅ ꯃꯆꯥꯕꯨ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯎꯪꯈꯠꯅꯕ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯇꯦꯛꯁꯤ ꯁꯔꯚꯤꯁ ꯇꯧꯅꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯈꯤ ꯃꯍꯥꯛꯅ ꯇꯦꯛꯁꯤ ꯊꯧꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯃꯤꯑꯣꯏ 3ꯅ ꯒꯥꯔꯤ ꯈꯥꯝꯂꯛꯈꯤ ꯇꯦꯛꯁꯤ ꯇꯨꯜꯁꯤꯅꯒꯔꯗ ꯆꯠꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯅꯤ ꯀꯥꯈꯠꯄꯤꯌꯨ ꯑꯁꯨꯝꯅ ꯇꯦꯛꯁꯤ ꯑꯗꯨ ꯃꯈꯣꯏ 3 ꯇꯣꯡꯗꯨꯅ ꯊꯧꯔꯛꯈꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯩꯁꯥ ꯐꯪꯒꯗꯕ ꯊꯕꯛ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯃꯤ ꯍꯥꯠꯄ ꯇꯟꯖꯥ ꯆꯥꯕ ꯆꯥꯗꯕ ꯊꯕꯛ ꯁꯣꯏꯕ ꯁꯣꯏꯗꯕ ꯃꯈꯣꯏ 3 ꯑꯣꯟꯁꯤꯟꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯩ ꯌꯦꯠꯅꯈꯤ ꯄꯩꯁꯥ ꯐꯪꯂꯒꯅ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯐꯪꯒꯗꯕꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯒꯥꯔꯤ ꯊꯧꯅ ꯇꯥꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯉꯛꯄꯁꯨ ꯐꯥꯎꯈꯤꯔꯝꯃꯤ ꯑꯃꯗꯤ ꯇꯨꯜꯁꯤꯅꯒꯔ ꯌꯧꯕ ꯃꯇꯝꯗ ꯃꯈꯣꯏ 3 ꯀꯨꯝꯊꯈꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯦꯛꯁꯤ ꯗ꯭राꯏꯚꯔ ꯑꯁꯤ ꯃꯌꯨꯝꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯤꯑꯣꯏ 3 ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯈꯥꯝꯃꯛꯈꯤ ꯇꯦꯛꯁꯤ ꯇꯨꯜꯁꯤꯅꯒꯔꯗ ꯆꯠꯁꯤ ꯌꯥꯅꯤ ꯀꯥꯈꯠꯄꯤꯌꯨ ꯑꯁꯨꯝꯅ ꯇꯨꯜꯁꯤꯅꯒꯔꯗ ꯃꯈꯣꯏ 3 ꯑꯃꯨꯛ ꯆꯠꯈꯤ
asumna hanjin gari adugi manungda makhoi anirak suba numita su tongki makata na makhoi ahum aduna gari adugi manungda thabak ama paisa phangadaba pangthok pangam dabadagi makhoi marei yetnaba adumak makhoi ahum na ngangnaba adu driver aduna takiram amadi tulsi nagar yoruba matungda makhoi ahum lehoki taxi driver adu paisa ga chinbane makhoi na ngangnariba wafam sing aduda karino haiba mahaksu khangninglam amuk hana numit adugi numidangda mayumdagi gari thodor unaba honaki magi nupine kadai da chikadabano haiduna hanki adubu kona haigi angang school admission kamai tawdoino haiduna mahaki nupina hanki matum aduda magnaiki matam khrangayo soidana ini yanaba singani asumna nupa aduna mahaki taxi adu thoraga tulsi nagar da amuk numidang da chatki amadi numidang da mahangna lambi gi matai da mahaki gari da tongki ba miyoi ahum adu makhong na chatpa ukirami amadi mahangna tumina makoi gi matung inaki masigi matung da driver aduna khanki makoi ahumna karigumba thabak amadi pangthokadori thabak asi paisa phangadaba thabak amani haibasi mahangna khanki adubu makoina toriba plan asi kari plano masini mahakna khangningiba amadi mahak amuk hana mayumda halaki taxi driver adu mayumda tumba yaramdi makoina tawgadaba thabak tu paisa kaya phangadaba thabak origaba aisu yawning kreda asumna mahakna khankiram amadi mahak ayuk nganna mahugatki loinana miyoi ahum adu thengnana nanbagidama taxi adu thawdorki amadi miyoi ahum aduna he ngairamba mafam aduda amuk miyoi ahum adu amuk gari khamlaki taxi tulsi nagar da sase oi anika khatpi nangdi khoi ga dum thengna dunu leirene tanjana bahibuduni ni ko sir numidang da la o harabasu dum laksage madugi da grata de da sum haibagi wani sir waro ubi bidi ade nokhoi gi thabak sibu kari thabak no construction site thabak to bibra ado harasu yai akoi construction site da thabak to bami ni akoi ani sina mystery ni aduga aina electrician yuma chaw chaw busingse thabak ki khoi thibani da sir khungang di kari lam dagi oirabano khungang amadagi pulap lakpibra mane sir khungang du maming di kari kaubi bage khungang di tonga tonga lo so khoi mumbai da lebani adubu mumbai da lerabani na khoi gi yum sidi mumbai tare dana sir waro bidia de ai su sum taxi thauja basida adu mafam asidi angakpa mafam amani haijariba nongan badagi taxi thauri ne ne tawrise puk thanaba tawriba haibadonida athai kari su tawbu ngamjadi haijariba nongan badagi taxi adum thawba asidagi phangappa paisana itui jaga khara chaba thakpa singaire ni ko sa asumna tulsi nagar da makhoi thin kirami makhoi kumthaki amadi taxi driver aduna sir waro bibidi ade mayambudi sidabudi le horani do nakhoi gi thabadu da sanarabadi aibusu yohunbiyo nakhoi achoba thaba amadi pangthokadore habase ai khangi taxi driver aduna sumna harakpada miyoi ahum adu mamai onsin aduna yenglame amadi taxi driver adu kumtharaki loinana asida cha thakpa mam leiri cha do ai kungjegi sum wari khara sanaba yaidana asumna miyoi ahum adu ngakchana khiram amadi cha thakpam amada makoi punna chatkhiram sir nakhoi gi plan do karino ai khangjaba yagadro kari plan oda plan ga mata leitine bhai adumaina ai bopong masigano nakhoi na handagi gari manung da hainari bawado ai su gari thongna thongna tabani asumna haiba matam da makoi ahum mai onsina duna ngakhiram kadi torge ai gi wafam sidang ngakpiriro ai su nakhoi gumbani yamna na dai sadrabani thabuk to punna tominase ai su paisa ki da phangjagiba se mathajabi nakhoi na to haiba thabuk khudima ai loina to bunga mamini thajabi da bada boyino nangi wafam sidi ki bogi selak leda police ki mi orija lo nati amuk to moni yengbiu ke do bogi ai taxi driver ni ke do bogi kadai digi informer no da ai bu informer man brane ngai khone nang na khoi bu kari man ge ai khoi na kari to bo malage ba nahang na thoi na khoi bu cha leidana kongli bisibu khoi bu kari to da bu malage are bhai nakhoi achoba paisa amadi phangada thabak amadi to godore haibase ai su khangi adubu madudi nakhoi na wangana bada khangki bu wan se hayuni nakhoi na pangthoke khanbado karino amukta hayo ai bu sumukta khangan biu ke dobuge nang akhoi bu senari ro nahandagi tumin nang na gari thodana leirisi akhoi bu senari raba us senaba nati ke dorge ai di taxi sum thojabani adubu ai su sel che amna darkhar leiri nakhoi narakta yawning bugi wani ke dorge oi hero ai khoi bu ka hena nang na lano uman khre ko akhoi karim ta pangthok ka daba leite
ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯃꯤꯅꯤꯅꯦ ꯚꯥꯏ ꯅꯈꯣꯏꯅ ꯑꯩꯁꯤ ꯌꯥꯝꯅ ꯄꯪꯕ ꯃꯤ ꯑꯃꯒꯨꯝ ꯎꯔꯕ ꯃꯥꯜꯂꯦ ꯀꯔꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯒꯗꯕꯗꯣ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ ꯀꯩꯗꯧꯕꯒꯦ ꯑꯩ ꯏꯟꯐꯣꯔꯃꯔ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯩ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯑꯩ ꯄꯨꯂꯤꯁꯀ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯅꯈꯣꯏꯒꯤ ꯊꯕꯛꯇꯨꯗ ꯑꯩ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ ꯅꯪꯅ ꯀꯔꯤ ꯉꯝꯒꯗꯒꯦ ꯍꯥꯏꯁꯤꯕꯣ ꯚꯥꯏ ꯄ꯭ꯂꯥꯟꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯇꯦꯛꯁꯤ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯌꯦꯡꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯁꯣꯁꯥꯏꯇꯤꯗꯅꯦ ꯌꯨꯝ ꯑꯃ ꯂꯩ ꯄ꯭ꯔꯀꯥꯁ ꯃꯦꯍꯇꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯀꯩꯗꯧꯔꯕ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯤꯅꯦ ꯍꯥꯏꯔꯤꯁꯦ ꯇꯥꯎꯅꯦ ꯃꯨꯟꯅ ꯀ꯭ꯂꯣꯔꯣꯐꯣꯝꯅ ꯃꯆꯤꯟ ꯃꯦꯟꯒꯅꯤ ꯑꯗꯨꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯁꯣ ꯃꯨꯟꯒꯅꯤ ꯑꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯇꯩ ꯃꯤ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯑꯗꯤ ꯊꯕꯛꯇꯨ ꯌꯥꯝꯅ ꯄꯥꯡꯊꯣꯛꯄꯗ ꯂꯨꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤ ꯎꯔꯕ꯭ꯔꯥ ꯊꯥꯡ ꯑꯁꯤꯅ ꯃꯉꯛꯊꯝꯗ ꯊꯝꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯥꯎꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯚꯥꯏ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯅꯣꯏ ꯈꯪꯉꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯤ ꯂꯩꯔꯝꯒꯅꯤ ꯑꯉꯥꯡ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯐꯥꯎꯕ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯅꯦ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯕꯗꯤ ꯄ꯭ꯂꯥꯟꯁꯦ ꯐꯦꯜ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯁꯤꯜꯂꯤꯕꯁꯤꯕꯨ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯒ ꯇꯧꯕꯒꯁꯨ ꯌꯥꯝꯅ ꯂꯥꯏꯕꯅꯤꯀꯣ ꯂꯥꯎ ꯈꯣꯡꯂꯒ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯈꯣꯏꯅ ꯂꯥꯎ ꯈꯣꯡꯂꯒꯅ ꯊꯥꯡꯗꯨꯅ ꯍꯦꯛꯇ ꯃꯈꯣꯏꯕꯨ ꯊꯤꯟꯗꯜꯂꯒ ꯌꯥꯔꯕ꯭ꯔോ ꯅꯣ 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 ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯃꯤ ꯍꯥꯠꯄ ꯄꯥꯝꯗꯦ ꯁꯅꯥ ꯂꯨꯄꯥ ꯂꯧꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯃꯤ ꯍꯥꯠꯄ ꯅꯠꯇꯦꯀꯣ ꯑꯣ ꯐꯔꯦꯅꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯁꯤꯅꯦ ꯊꯧꯅꯥꯗꯤ ꯑꯗꯨ ꯑꯣꯏꯔꯦ ꯃꯤ ꯍꯥꯠꯄ ꯉꯝꯂꯣꯏ ꯁꯤꯅꯤꯅꯦ ꯐꯔꯦꯅꯦ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯤ ꯍꯥꯠꯄꯗꯣ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯒꯦ ꯌꯥꯔꯕ꯭ꯔꯥ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯂꯧꯕ ꯑꯩꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯂꯧꯕ ꯑꯗꯨꯒ ꯊꯕꯛꯁꯦ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯍꯥꯠꯀꯗꯣꯏꯕ ꯑꯦ ꯚꯥꯏ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯃꯤ ꯍꯥꯠꯀꯦ ꯀꯥꯏꯅ ꯑꯦ ꯚꯥꯏ ꯊꯥꯖꯕꯤꯗꯕ ꯇꯧꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯃꯤ ꯍꯥꯠꯈ꯭ꯔꯕꯅꯤ ꯀꯔꯤ ꯃꯃꯥꯡꯗ ꯃꯤ ꯍꯥꯠꯈ꯭ꯔꯦ ꯑꯩ ꯇꯦꯛꯁꯤ ꯊꯧꯖꯕꯒꯤ ꯋꯥꯅꯤ ꯑꯩ ꯃꯃꯥꯡꯗ ꯃꯤ ꯑꯅꯤ ꯍꯥꯠꯈ꯭ꯔꯕꯅꯤ ꯃꯤ ꯑꯅꯤ ꯍꯥꯠꯈ꯭ꯔꯦꯕ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯍꯥꯠꯂꯤꯕꯣ ꯀꯔꯝꯕꯅꯣ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯗꯅ ꯑꯗꯨꯒ ꯃꯤ ꯍꯥꯠꯂꯒ ꯅꯪꯅ ꯄꯨꯂꯤꯁꯅ ꯐꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯊꯥꯖꯕ ꯉꯝꯗꯕ ꯋꯥꯅꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯅꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯋꯥꯐꯝꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥ ꯌꯥꯄꯣꯟꯇꯦꯗ ꯃꯁꯤ ꯃꯤꯁꯦ ꯕꯦꯔꯥꯒꯤ ꯃꯤꯅꯤꯗ ꯄꯨꯂꯤꯁꯀꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯔꯦ ꯚꯥꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯕꯁꯤꯕꯨ ꯅꯈꯣꯏ ꯑꯃꯠꯇ ꯊꯥꯖꯗꯦ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯃꯣꯏ ꯑꯅꯤ ꯊꯥꯖꯗ꯭ꯔꯕꯁꯨ ꯑꯩ ꯊꯥꯖꯔꯒꯦ ꯃꯤ ꯑꯅꯤꯕꯨ ꯅꯪ ꯅꯊꯟꯗ ꯍꯥꯠꯄ꯭ꯔꯣ ꯅꯣ ꯏꯃꯥꯟꯅꯕ ꯑꯅꯤ ꯌꯥꯎꯏ ꯑꯣ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒ ꯄ꯭ꯂꯥꯟ ꯑꯗꯨ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯁꯦ ꯄꯥꯡꯊꯣꯛ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯀꯔꯤꯒꯤ ꯏꯂꯩꯅꯣ ꯃꯈꯣꯏ ꯑꯗꯨꯗꯤ ꯃꯔꯤꯜ ꯌꯥꯎꯗꯕ ꯑꯄꯪꯕ ꯉꯥꯛꯇꯅꯤ ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯐꯥꯈ꯭ꯔꯦꯗꯅ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤ ꯑꯦ ꯃꯈꯣꯏ ꯑꯅꯤꯅ ꯖꯦꯜꯗ ꯂꯩꯔꯒ ꯅꯪꯒꯤ ꯅꯃꯤꯡ ꯄꯜꯂꯛꯇ꯭ꯔꯤꯕ ꯑꯗꯨꯒ ꯅꯪꯕꯨ ꯐꯥꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯑꯦ ꯚꯥꯏ ꯀꯔꯝꯅ ꯄꯟꯒꯅꯤ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯍꯥꯏꯗꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯩꯂꯥꯁ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯗ ꯈꯪꯍꯟꯈꯤꯕꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯃꯈꯣꯏꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯄꯨꯂꯤꯁꯅ ꯍꯪꯉꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯩꯂꯥꯁ ꯀꯧꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯇꯦꯛꯁꯤ ꯊꯧꯕ ꯀꯩꯂꯥꯁ ꯀꯧꯕ ꯃꯤ ꯑꯃ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ ꯇꯦꯛꯁꯤ ꯊꯧꯕ ꯀꯩꯂꯥꯁ ꯀꯧꯕꯗꯤ ꯂꯩꯁꯨ ꯂꯩꯇꯅ ꯏꯟꯐꯣꯔꯃꯔ ꯑꯃꯅ ꯑꯩ ꯏꯁꯥꯃꯛꯇ ꯅꯣꯡꯃ ꯍꯪꯉꯦ ꯇꯦꯛꯁꯤ ꯊꯧꯕ ꯀꯩꯂꯥꯁ ꯑꯃ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯊꯛꯂꯣꯝꯗ ꯂꯩꯕꯅꯤ ꯑꯩꯅ ꯍꯦꯛꯇ ꯇꯥꯛꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯀꯣꯛ ꯉꯥꯎꯔꯝꯒꯅꯤ ꯀꯩꯂꯥꯁ ꯍꯥꯏꯕꯗꯤ ꯂꯩꯁꯨ ꯂꯩꯇꯦ ꯀꯗꯥꯏꯋꯥꯏꯗꯒꯤ ꯐꯪꯒꯗꯣꯏꯅꯣ ꯄꯨꯂꯤꯁ ꯐꯥꯎꯕꯅ ꯑꯩꯕꯨ ꯊꯤꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯐꯥꯎꯕꯗ ꯃꯤꯅꯝꯕ ꯉꯝꯕ ꯅꯪꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯅꯪꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯃꯤꯅꯝꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯒꯤ ꯀꯔꯤ ꯒꯥꯔꯦꯟꯇꯤ ꯂꯩꯒꯦ ꯑꯩꯅ ꯃꯤꯅꯝꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤꯅꯤ ꯐꯁꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯃꯤ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜꯗꯣ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕꯅꯤ ꯑꯩꯅ ꯃꯣꯕꯥꯏꯜꯗꯣ ꯍꯨꯟꯇꯣꯛꯀꯣ ꯌꯥꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜ ꯑꯁꯤ ꯑꯇꯥꯡꯕ ꯃꯥꯜꯂꯤ ꯌꯣꯜꯂꯕꯗꯤ ꯄꯩꯁꯥ ꯁꯤꯠꯀꯅꯤ ꯑꯁꯤꯅꯤꯗꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯔꯣꯏ ꯃꯤꯉꯣꯟꯗ ꯌꯣꯟꯈꯤꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯀꯦꯁꯁꯤꯡ ꯑꯁꯤ ꯊꯤꯒꯠꯄ ꯃꯇꯝꯗ ꯃꯣꯕꯥꯏꯜꯗꯒꯤ ꯂꯣꯏꯅ ꯐꯥꯕ ꯉꯥꯛꯇꯅꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯍꯨꯟꯇꯣꯛꯀꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗꯣ ꯃꯍꯥꯛꯀꯤ ꯁꯤꯝ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯁꯨꯇꯤ ꯁꯥꯡꯅ ꯂꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯖꯦꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯐꯔꯦꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯀꯔꯝꯕ ꯆꯍꯤꯗꯅꯣ ꯅꯈꯣꯏꯅ ꯃꯤ ꯍꯥꯠꯂꯤꯁꯤꯕꯣ 2011 ꯑꯩ ꯑꯃꯗꯤ ꯑꯪꯀꯤꯠ ꯑꯃꯗꯤ
ꯐꯖꯜ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯨꯔꯥꯟꯕ ꯃꯆꯥ ꯃꯆꯥ ꯇꯧꯕꯗ ꯑꯩꯈꯣꯏ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯃꯨꯝꯕꯥꯏꯗ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯅꯣꯡꯃ ꯂꯦꯞꯅꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯒꯤ ꯑꯩꯈꯣꯏ ꯈꯣꯡꯅ ꯊꯣꯔꯛꯄ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯍꯥꯏꯋꯦ ꯑꯃꯗ ꯁꯥꯡꯅ ꯈꯣꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯔꯥꯛꯄ ꯑꯃ ꯑꯩꯈꯣꯏꯅ ꯈꯥꯝꯂꯨꯕꯗ ꯒꯥꯔꯤ ꯑꯗꯨꯅ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯑꯩꯈꯣꯏ ꯃꯨꯝꯕꯥꯏ ꯐꯥꯎꯕꯗ ꯌꯧꯖꯒꯗꯕꯅꯤ ꯌꯥꯔꯦ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯇꯣꯡꯕꯤꯔꯣ ꯑꯗꯣ ꯚꯔꯥꯗꯤ ꯂꯨꯄꯥ 150 ꯂꯧꯒꯅꯤꯀꯣ ꯌꯥꯅꯤ ꯁꯥꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯤꯟꯕꯤꯔꯣ ꯑꯩꯈꯣꯏ ꯄꯩꯁꯥꯗꯨ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯑꯁꯨꯝꯅ ꯂꯝꯕꯤꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯝꯍꯥꯡ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥꯗꯨ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯊꯦꯡꯈ꯭ꯔꯦ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯣ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯕꯒ ꯊꯧꯔꯤꯅ ꯃꯉꯛꯇ ꯌꯦꯠꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯍꯥꯠꯂꯒ ꯂꯝꯍꯥꯡ ꯑꯃꯗ ꯍꯨꯟꯇꯣꯛꯂꯛꯈꯤ ꯃꯁꯤꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯕꯔꯗ ꯐꯣꯡꯂꯛꯄꯗ ꯈꯪꯉꯦꯗꯅ ꯑꯁꯣꯛ ꯀꯗꯝ ꯀꯧꯏ ꯂꯝꯍꯥꯡ ꯑꯃꯗ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯂꯝꯂꯦ ꯃꯁꯤꯅꯤꯗꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯌꯦꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯆꯍꯤ 4 ꯐꯥꯔꯛꯅꯕ ꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯚꯥꯏ ꯅꯣꯏ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯅꯈꯣꯏ ꯀꯔꯤꯝꯇ ꯊꯥꯖꯕ ꯉꯝꯗꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯑꯩꯕꯨꯗꯤ ꯊꯥꯖꯔꯦꯅꯦ ꯃꯁꯤ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯩꯁꯨ ꯊꯥꯖꯔꯦ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯨ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯨꯄꯥꯁꯤꯕꯨ ꯅꯪ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯣ ꯁꯨꯔꯦꯁ ꯅꯈꯣꯏ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯊꯥꯖꯔꯨꯅꯨ ꯑꯩꯗꯤ ꯀꯔꯤꯝꯇ ꯊꯥꯖꯗꯦꯀꯣ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯁꯜꯂꯒꯅꯦ ꯁꯤ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏꯀꯣ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯨ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯤꯝꯇ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯥꯖꯔꯦꯗꯅ ꯑꯩꯁꯨꯅꯦ ꯅꯈꯣꯏꯗꯧꯅ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕꯗꯒꯤꯅꯤ ꯑꯩꯅ ꯅꯈꯣꯏ ꯗꯔꯀꯥꯔ ꯂꯩꯕꯒꯨꯝ ꯅꯈꯣꯏꯅꯁꯨ ꯑꯩꯕꯨ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯑꯗꯨꯒꯅꯦ ꯄꯨꯂꯤꯁꯄꯨ ꯃꯀꯣꯛ ꯉꯥꯎꯍꯟꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯉꯝꯕ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇ ꯅꯈꯣꯏ ꯊꯦꯡꯅꯔꯣꯏ ꯑꯣ ꯐꯔꯦꯅꯦ ꯑꯩꯁꯨ ꯊꯥꯖꯔꯒꯦꯅꯦ ꯑꯁꯣꯛ ꯀꯗꯝꯒꯤ ꯃꯊꯪꯗ ꯅꯪꯅ ꯍꯥꯠꯈꯤꯕ ꯃꯤꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯤꯌꯨꯅꯦ ꯑꯩꯁꯨ ꯈꯔ ꯍꯦꯟꯅ ꯊꯥꯖꯅꯕ ꯑꯃꯨꯛꯇ ꯂꯤꯌꯣꯕ ꯁꯦ ꯍꯥꯏꯌꯨꯅꯦꯁꯦ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯨꯁꯀꯔ ꯄꯇꯦꯜ ꯀꯧꯏ ꯇꯦꯛꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯁꯥꯟꯕꯅꯤ ꯕꯤꯖꯤꯅꯦꯁꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ ꯃꯤ ꯑꯃꯅꯤ ꯑꯩꯅ ꯇꯦꯛꯁꯤ ꯊꯧꯕ ꯍꯧꯔꯛꯄꯗ ꯑꯩꯉꯣꯟꯗ ꯀꯦꯁ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 2 ꯃꯉꯣꯟꯗꯒꯤ ꯄꯨꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯩꯁꯥ ꯆꯤꯜꯂꯦ ꯄꯩꯁꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯈꯤ ꯑꯩꯅ ꯃꯇꯝ ꯑꯃꯃꯨꯛ ꯊꯥꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯥꯈꯤ ꯑꯃꯗꯤ ꯑꯩꯗꯤ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯈꯤꯗꯦ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯐꯩꯖꯥꯜ ꯍꯣꯇꯦꯜ ꯑꯃꯗ ꯑꯩ ꯌꯨ ꯊꯛꯃꯤꯟꯅꯈꯤ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯈꯤ ꯃꯍꯥꯛꯄꯨ ꯂꯝꯍꯥꯡ ꯑꯃꯗ ꯀꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯌꯣꯜꯂꯒ ꯐꯪꯒꯗꯕ ꯄꯩꯁꯥ ꯑꯗꯨ ꯇꯪꯈꯥꯏ ꯌꯦꯟꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ ꯉꯥꯏꯈꯣ ꯑꯗꯨꯛ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯕꯨ ꯅꯪꯅ ꯂꯝꯍꯥꯡꯗ ꯀꯧꯊꯣꯛꯂꯒ ꯃꯥ ꯍꯦꯛꯇ ꯊꯣꯔꯒ ꯅꯪꯅ ꯍꯥꯠꯂꯤꯕꯗꯨꯕꯨ ꯃꯍꯥꯛꯄꯨ ꯂꯥꯛꯎ ꯌꯥꯕ꯭ꯔꯥꯅꯦ ꯃꯗꯨꯒꯤꯁꯨ ꯄ꯭ꯂꯥꯟ ꯂꯩ ꯃꯥꯒꯤ ꯒꯥꯔꯤ ꯌꯥꯎꯔꯛꯅꯕ ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯏꯃꯥꯟꯅꯕ ꯑꯃ ꯈ꯭ꯔꯣꯄꯣꯂꯤꯗ ꯂꯩ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯄꯩꯁꯥꯁꯤ ꯂꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯁꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯁꯦꯟ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯁꯀꯔ ꯄꯇꯦꯜꯅꯁꯨ ꯌꯥꯔꯛꯈꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯌꯥꯗ꯭ꯔꯤꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯐꯩꯖꯜ ꯍꯥꯏꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯒꯥꯔꯤ ꯇꯣꯡꯉꯛꯏꯕ ꯃꯗꯨꯒꯤꯁꯨ ꯄ꯭ꯂꯥꯟ ꯂꯩ ꯑꯩꯅ ꯂꯝꯕꯤꯗ ꯃꯍꯥꯛ ꯉꯥꯏꯍꯟꯈꯤ ꯑꯃꯗꯤ ꯄꯨꯁꯀꯔ ꯄꯇꯦꯜꯗ ꯑꯩꯅ ꯍꯥꯏꯈꯤ ꯏꯃꯥꯟꯅꯕ ꯐꯩꯖꯜ ꯀꯧꯕ ꯑꯃ ꯂꯩ ꯃꯍꯥꯛꯁꯨ ꯑꯩꯅ ꯄꯩꯁꯥ ꯂꯧꯒꯗꯧꯔꯤꯕ ꯏꯃꯥꯟꯅꯕꯁꯤ ꯎꯅꯒꯗꯕ ꯂꯩ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯄꯨꯁꯀꯔ ꯄꯇꯦꯜꯅ ꯃꯍꯥꯛꯇꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯅꯠꯇꯦ ꯀꯩꯗꯧꯕꯒꯤ ꯃꯤ ꯑꯇꯣꯞꯄ ꯄꯨꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯈꯤ ꯑꯗꯨꯕꯨ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯁꯦꯜ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯗꯕ ꯃꯤꯅꯤ ꯄꯩꯁꯥ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯒꯤꯅꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯊꯥꯖꯈꯤ ꯑꯁꯨꯝꯅ ꯐꯩꯖꯜꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯈꯤ ꯈ꯭ꯔꯣꯄꯣꯂꯣꯏꯒꯤ ꯃꯐꯝ ꯑꯃ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯄꯨꯁꯀꯔ ꯄꯇꯦꯜꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯁꯤꯟꯅꯈꯤ ꯁꯕ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯨ ꯌꯧꯔꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯁꯤꯀꯣ ꯁꯔ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯤꯉꯩꯗ ꯐꯩꯖꯥꯜ ꯑꯃꯗꯤ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯊꯧꯔꯤ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯉꯛ ꯁꯝꯗ ꯂꯥꯛꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯠꯈꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯃꯥꯏ ꯑꯗꯨ ꯃꯁꯛ ꯈꯪꯗꯅꯅꯕꯒꯤꯗꯃꯛ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯑꯆꯧꯕ ꯅꯨꯡ ꯑꯃꯅ ꯃꯃꯥꯏ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯗꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯁꯨꯒꯥꯏꯈꯤꯔꯝ ꯑꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯪꯊꯣꯛꯈꯤꯔꯝ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯤꯔꯛꯄ ꯈꯨꯗꯣꯞ 2-3 ꯄꯨꯝꯅꯃꯛꯇꯣ ꯌꯣꯜꯂꯒ ꯐꯩꯖꯜꯒ ꯑꯩꯒ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯔꯤꯅꯦꯃꯤ ꯄꯨꯂꯤꯁꯅꯅꯦ ꯑꯗꯨꯝ ꯃꯀꯣꯛ ꯉꯥꯎꯈ꯭ꯔꯦ ꯀꯦꯁ ꯑꯁꯦ ꯑꯦꯛꯁꯤꯗꯦꯟꯅꯤ ꯀꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯤꯕꯣꯅꯤ ꯃꯈꯣꯏꯅ ꯀꯔꯤꯝꯇ ꯈꯪꯕ ꯉꯝꯗꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯌꯥꯗ꯭ꯔꯤꯗ ꯖꯦꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯩꯖꯜꯅ ꯃꯤꯍꯥꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯩ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯍꯥꯏꯗꯣꯛꯂꯕꯗꯤ ꯖꯦꯜꯗ ꯃꯤꯍꯥꯠ ꯇꯥꯔꯤꯕꯗꯨ
double mihat taroidro aduna mihat adudi mahakso dum losinkhre oh nangi wari sem nungai ni adu ani suba mihat sidi ahan besiga kyam kanaraga thorino amana 2011 dani masigi matung madudigi phangbo paisa singduna koi Mumbai da laki amadi aisu taxi thauki tha amarom leiraga hairiba thogok se amuk thokpani sini ngasi phawbo police na Kailas thiba phangdriba phangsu phangnaro Kailas ti leisu leitana oh fareni adudi si changsalo akoi hum nanga mari adu nanga igese kyam lamni karino kyam la ne bu karino distance kyam lap na ge bananga iga lamna risi karino Suresh nang haridu bo ai Suresh natine Inspector Suresh Kambre Special Crime Branch Mumbai Mr. Gaurav Rahman nangna police pu makok ngahun bugum aikhoina nangbu makok ngahun bani nangi maikai ohum se police ohum no koisilabani aikhoi ohum police ngatani haujik nangi meter down asumna Gaurav mioi ohum aduna phaki mioi ohum adu Special Crime Branch ki Mumbai gi section amagi mioi oiramki amadi custody da purami amadi taxi driver asigi maming Gaurav Rahman masigi matungda Gaurav na police ta harki nakhoi nei bu minamba toksin ba nakhoi gi plan mayamda aina thajaruba kari nangi na mai du de changang na bu ubadu da akhoi di am harawini matam kaya dagi nang na police ku changang na han khibadu ha ngasi de khoi na mu uba phangjare ni chahi mari gi matungda nang na yu thaklaga hotel amada namana ba huran ba amada huduna hurabadi achauba pot hu macha macha huraga kari togani mi ani hal urabani ngasi phawba police na phaba ngamdribani wari asi nang hotel di yu ngawraga wari sabado aikhoi gi informer na tarabani nangi nupi phawba na hak mi ani hal ure haibasi khangde haibadaine madudagi nangi khongul liraktuna nahak ki taxi thiraga nahak na lakan mamai kai sing aduda crime branch ki aikhoi ohumna nahak pu matam kuina senaduna lakibani aduga aikhoi gi langda nang amuk thon mani hainaba leibadaine nga phana bo honabada nga gi machinjak thau huran ba mi hat panambu phana bo honabada nangi na mangda sel gi lang ama thakbani nangonda makhata na wahang bagi mathok tati nahak na haiki bo wafam aikhoi de loina leire nahak na haidaine police na crime tawba mi hai sing na tawrabadi phaba ngamloi haidaine nangna khanbadaine hojik ti thenglabasu thengna nang phare dana kamdoba sahi mari manga mangai ne nangna gonda tawduna leibdo nangi na chagi school nangi nupi kamdoba na punchido jail da mi ani hatpagi dandi phangmada nangi punchido bu hingnabagi numit pu lem librane asumna jail da leiba faisal su case ama hangdoktuna mi amaga hatpagi case ama mukta case mayok naki asok kadam ahan bada hatkiba mi adugi imung manung Puskar Patel imung manung da pau police na pikirami amati imung manung adugi mioi sing hatkibagi mi hatpa phangle habada imung manung na apen ba phauki amaromda Puskar Patel gidi accident ki misini haiduna lauthokki badu imung manung na pendana leirambani adubu Puskar Patel gi mi hatpa adu su phangle haina hairakpadagi mahakki loinabi amadi machanu pana apen ba pokhiram amati gari huralakpa sing leiba mioi sing su police na phaganki masini ngasigi Diamond Radio na pujarakliba crime reports ki chamaga yankhetare suba thogdok ase adumak akhoi gi lamdam masi thiso adumak thokpi section ba mikup na hum sing ba haibasina akhoi gi thongni section raba irai lai thoklaba dasa sing asi taroi haninga liti adomdasu hena section biu wakhal phatha biu ngasigi thogdok ase dagi phaba sing lokchen biu phattabadi matau tamge haiduna khanbiganu mathangda case ama puduna laksage sanalai pak iramdam kanglei pakna yai fare tabiriba singbu James Segurjamna mukana khurumjari